buffer zone da changlakpa ama kankhre Sandal amasung Kaksing district ki inter district boundary paring dalaiba restricted buffer zone da sangsilakpa Sandal district gi nupa ama Assam Rifles na kallaga local law enforcement authority da sinakre haina headquarters IGAR South ki PRO gi serol amana haidi nupa adu matom da two wheeler amada lakpani soibadagi athingba laiba mafam da sangsilakibani mobile vehicle check post amada khamduna mathau tamba verification tawraba matungda mayum da soida ngamdana yahon khinaba local law enforcement authority sing da sinakibani haidi IM की लुसिंगबा मुइबा हॉस्पिटल दगी डिस्चार्ज तौखरे NSN IM की जनरल सेक्रेटरी TS मुइबा ngarang Dimapur की हॉस्पिटल अमदगी डिस्चार्ज तौखरे महांग मसांग अमलक्तबदगी Dimapur दा लेबा हॉस्पिटल अमदा एडमिट तौखिबने महांग हौजिक महांग के क्वार्टर दा लैखरे हाइना न्यूज नेटवर्क की पाव अमना हाइदे मरक्सदा NSN IM नु फोंदोरपुगी मतुंगिना लुप असगी जनरल सेक्रेटरी TS मुइबाना Dimapur की रेफरल हॉस्पिटल दा लायेंगदुना लैरिंगे की अवाबा मतमदा नागामियम न पिरखिबा मतेंग अमसुंग सपोर्ट awang thakta ikai khumnai doctor amasung nursing na yamna daita laina amasung nuksina mateng panglakiba adugidamak thagatde aikogi lusing basigi haksang gi phibam pharak na ba honakiba adubu thagale haike Nagaland gi tongan mafamsing da laiba miyam gi mateng amasung ishwar da thawnikiba adu thagalle nakhoi punamak ishwarna thawjan biba oisano well wisher sing amasung anaba hangba lakiba singna masamaki daita ni khana laukiba thawdang adugi tawimal khangba li mayam asina aikogi general secretary bu athu matamda phagatpa ngamkhibani haide Manipur dagi nupi amadagi Chandigarh da mioi kharana post munbikhre haide Manipur dagi naha oiriba nupi ama Chandigarh gi dhanas lekta thasigi amagi ayuk angan bapung ani makhairom tabada mahaki mamanaba amaga satminari ngaida bike tongduna lakpa masakhang da mioi mari mangana makhoi bu assault toramaga loinana masada yabu post kaya munbikhre haina agency ki paw amana phongdorokle Manipur dagi nupi ase mahaka satminari ba mamanaba aduga Chandigarh da makhoi animak thabak tawduna leibani makhoina dadum jra tamna satpagi lambi da number plate yaudaba motorcycle ani tongduna lakpa mioi mari manga aduna makhoigi lambi thattuna thamlaga mafam aduda violate oiba mawongda nupa aduda hana phuba saiba tawrakhi thawdo aduda nupa adu makhut tekhi amasung atopa mafam kayada so open nakhi thawdo adugi matangda police ta thagalakeba complaint da Manipur dagi Chandigarh da thabak tawduna leiba nupi adugi mobile phone amasung cross body bag masakhangdaba miosing aduna munduna pukhre bag aduda mahaki maroiba document kayaga loinana phirol kharasu yawkhi mahaka satminaba nupa adugi su mobile phone amade bag munduna pukhi thawdo asigi matangda police na FIR ama register tawre haire private hospital singda PMJAY gi scheme matam khara sanarakdaba yari hairi state asida leiriba private healthcare institute sing oina leiriba hospital sing clinic sing amade diagnostic center singda Ayushman Bharat Yojana hairaga sukhangnaba PMJAY gi makhada layeng sathakibagi sendon state government pithoktana leibadagi Association of Healthcare Providers India Manipur chapter gi mifam amana matam khara scheme asigi makhada thasigi taratarukdagi layengdana warep lawre hairi hiramasiga mari lena ngarang association asina Manipur gi governor da hana gi pithoktana leiriba private hospital sing gi bill sing adu sengdok pinaba aibu serol pisinduna khangan khre hairi ngarang IUP Manipur chapter gi president Dr. Palin Khudongbam amasung secretary Dr. James Elangbom na punna sign tawduna thok serol amna hai private healthcare providers singna Manipur miyam gi damakta khallaga sel thungi awaba kya leiraga su adumak mateng pangduna layeng sing satharambani adu PMJAY gi makhada layeng khiba sing gi bill sing makhatana adumak pithoktana lakpadagi masina hospital sing salaibada khudong sadaba kya ama mayok nare maramaduna Association of Healthcare Providers India Manipur chapter da affiliate tawriba healthcare institute singna August 13 ki temporary oina PMJAY gi scheme gi makhada layeng sathadana bakhangan khre makhatana pithoktana leiriba sanpham sing state government gi maikaidagi pitoktreba phawba layeng bagi amadi diagnose tawbagi sarsing standard institution rate lawragani aduga scheme asigi makhada layeng sing sathadringai gi matam asida scheme asigi makhada beneficiary oiliba singna layeng boda laukiba senpham adu government gi maikaidagi pithoraknaba matungda amuk layeng khiba mi singda handokani haidi panba yabadi haukiba tha kharagi mamangda state asila popular government ama lairingai da phamkiba state cabinet gi mefam amanasu CMST chief minister gi haksel gi tengbang gi makhada private hospital singda akhanaba anaba kharana tana madugi khudong saba sing private hospital singda piraro haba warep amasu lawba laikhabani adubu CMST gi makhada private hospital singda cardiology neurology surgery kidney dialysis amadi cancer gi oina de adumuk sana khigani haiba wafam su laikhabani
Singzamai Thongkhongda phata haudi sing thadarakpadagi laina kaya polakadra mi painare haidi Manipur butaru tananba amasung amot akai leitaba state ama oinanabagidamak laingake Environment and Climate Change loisang Manipur Pollution Control Board amadi Water Resources loisang na singba singna akanba thabak sing lokhalakpada natana tongan potsai sing hablakkiba plastic singbu mafam chadana hundokpagi mahutani thijana thamlaga lauthoktana recycling taunabagi thabak phawa paikhalingai jairakta nongmada masing yamnaba miyamna lanthok lansin taunari Singzamai amanba amasung anoba thong anigi karakta plastic yauna phata haudi sing thadanarakpadagi mafam asidagi makhal kayagi laina polakadra haibagi me paiba poknarakle Imphal turelgi mathakta sahi kharagi mamangdagi lerakhiba sanagi Singzamai thong adu matangbu sunaba walakpadagi lengakna khara hena pak chawwa achoba thong ama muk saduna Hauzik miyamna chathok sen taunaribani adubu thong amanba amasung ahanba anigi karakta plastic yauna phata haudi sing leptana thadanarakpadagi nong churakpa matamda polam sing asigi masum sing Imphal turelda tasale maduna maram oiraga Imphal turelgi ising asi phajana filter tawduna sejinaruba matamda laina kya polakpa yabagi akiba leire Singzamai thongkhong mathakta Singzama keithel achauba amasu laibana potfam phambi singnaso makoigi potsa yonba yarodaba apatpa apumba sing yarokpa matamda mayumda phajana yomduna pubagi mahutta amadi mafam chana paisinduna thamlaga garbage sing asi Imphal Municipal Corporation amadi lanai agency kangpuna lokhotpa lakpa matamda sel khara pirega pithokpagi mahutta thong ani karak asida thonggi maning thangba Imphal turelgi manungda plastic yauna amot akai mayam thadarapadagi yengbada miyamna hangoiba poknare apu masagi manam adu nungsa saraga hengalakle aduga nong amuk surakpa matamda ising isau lakpa matamda isingna amuk senthakiduna Imphal barrage amasung ithai damgi mayada amuk paisinduna leigani sahi asigi jun amada thokiba ising isau aduna ithai dam mayada paisinduna leramba plastic bottle amadi atai amot akai mayam aduna ithai dam phawba phunduna satar gate na singba hangbada khudong sadaba mayok nahanke Imphal mayol phawtuna seleba Imphal turelgi lairai manung amadi turelgi mathakta leiriba thonggi thongkhongda mi leitaba matamda amot akai langthokpagi hainabi leiriba sit thadokpa mathau tare aikhoina naraba matamda doctor gi manakta chalaga layengduna hidak sabada sel yamna arembada sading tawri madu tawdanaba miyamna sijinariba turelgi ising asi taru tanana thamba ngamnaba yariba makai Imphal turelgi mapal amadi turelgi khonungda plastic yauna amot akai amadi yumgi amasung kaithelgi amot akai sing mafam chana hundoktuna turelgi khonung mosil handanaba taru tanana thamnaba honasi haide Armed smuggler ani nongmai phangle Manipur operate tawa underground organization sing amasung lengakna lona yadaba tabak sing tawbani haba miyoi sing mathakta chatharakpa akanba operation gi mari lenana police control room na ngarang numidang thorokpa serolamada ngarang security force na Imphal East district ki tongan tongan aufam sing dagi nongmai pusilakpa amasung lona yadaba mongda yonbagi thabakta senaba miyoi ani phare hairi zero sigi matungina pharba sing di lamlai PS ki manung chanba huidrom awang lekai digi ningomam abung LIC bomsa sahi yangkhai amasung sagolmang PS ki manung chanba kairi khole Makhalai digi ningthaujam konungjau sahi kontrong doni hairi en abungna porabi idumbidagi phabani aduga en konungjau na mahaki mayumdagi phabani hairi makoigi 9mm pistol ama magazine ama maru ani scooter Vespa ama mobile phone ani amasung Aadhaar card ama phangle hairi China da chikungunya virus ki case lising tare lom thengnakhre hairi China ki Guangdong province ta mamang thagdagi hauduna chikungunya virus ki case paksana thengnarakhibaga loinana haujuk phawda virus asina nahanro mioi lising taret ki mathakta thengnare haidi China lengakna lena asidagi ngakthoknabagi dama COVID-19 naisat ki matamda lokhotpa section thorang aduga sammanaba thorang kya lokhotkhre haidi province adu da leiba Fusan city na haujuk phawda lena ase khwaidagi naraba city ama oide kangdagi sandokpa laisara singak thoknabagi dama lena asina naraba mioi sing mayum da leihanbagi mohota hospital singda layengbagi thabak sathari anabasing adudagi kangna thohanba laina sandoraktana dama kankhre sing paksana sijinari hairi hospital da anabasing aduna sayol ama lairaba matungda laisat asigi test tawraba matungda negative laklabadi anabasing adu mayumda halan khinabagi ayaba piri hairi kangna chikpadagi thohanba laisat asin naraba mioi adu laihau tawba yauna tang chikpagi layong kaya su thengnai hairi hairiba laina makhalasi Southeast Asia amasung Africa ki mafam singda yamna thengnarabasu China da di handaki thodo asina yamna tangna thokpa ama oidi hairi Modi amasung Amit Shah gi lising makhada Manipur da unity stability amasung development da anawa chapter malaklagani haina bide na phongdokre India na ningkha tamlakpadagi matam khwaidagi sangna home minister oiba misak Amit Shah na oire haiduna hanagi chief minister nongthombam bide na thagapa phongdorokle hanagi chief minister nongthombam bide na mahake X account da thadorko warolamada laiwa asigi oina khwaidagi matam sangna home minister oiba misak Amit Shah na oire matam sangna home minister oiramba sing Sardar Vallabhbhai Patel amasung Lal Krishna
asina adbanina office paramba matamdagisu Amit Shah na hele laiba asigi ihan hanba Home Minister Sardar Vallabhbhai Patel na mahana office pai kiba numit 1994 ni aduga LK Advani na office pai kiba matamna numit 1993 ni adubu Amit Shah na Home Minister oina pampurakpana ngarang August mga da numit 1994 sukre haidi Amit Shah na Home Minister he oirakpadagi Article 370 muthat kibadagi hauraga terrorism gi mayakta singthaninga oiba thabak sing pangthokpaga loinana laiba asigi internal security mapangal kankhanba ngamkhre hain su singtharakle Amit Shah na laiba asigi Home Minister oirakpadagi Manipur gi oina su singthaninga oiba thabak khara palabada Manipur People's Army ga peace talk ki matangda yanaba porakhre mahakilo sing makhada Jelarong United Front ka wari sanakhre peace process ta thajaba thamduna insurgent kya amasu khulai thadoktuna mahusa gi punsida halakpa ngamkhre mahaki matenga loinana Manipur da war on drug ki thorang lokhatkhi mahaki miyeng makhada Indo Myanmar ngamkhai paring mapung phan sambal khana ba thabak lokhatpa hokre haidi loinana Prime Minister Narendra Modi amasung Home Minister Amit Shah gi lusing makhada Manipur da unity stability amasung development ta anoba chapter ma laklagani haina su thajaba phongdorakle Assam Rifles ki mingset noma gi mangsilak lehaina MP lesemba sanajoba na phongdokhre ngamkhai sambal khana ba yungba yot ki makhong tara manga sakhang da singna Assam Rifles game leina huran ki ba thodo asina amuka hena Manipur da Assam Rifles ki mingset noma gi mangsilak lehaina Rajya Sabha gi MP ningthau lesemba sanajoba na nungna ba phongdorakle MP ningthau sanajoba lesemba na mahake official X account da thadorokpa warolamada mathaki wapa masi phongdorakpa loinana ngamkhai paring ngapagi gi thabak neutral oiba amadi mathau Khangba Border Security Force BSF kumba Central Force sinagadabani haidi Manipur amasung Myanmar anigi marakta kilometer sahunga maudraga nipan sangna ngamkhai paring pulliba sigi manungda ahanbagi oina kilometer samaga kunthron dogi asangba saruk ngamkhai sambal khabagi thabak haujuk mafam kya da changsile Manipur sector da ngamkhai sambal khabagi thabak loisilba singdi hence with track road kimi 37.21 IMB approach road kimi 18.55 election of post 14.16 amasung election of pens 9.4 training ngaklibadi Assam Rifles ki game ka yamna nakna leiba mafam da ngamkhai sambal khana ba yungbu yot ki makhong tara manga masakhang da singna huran khre haina Assam Rifles ki maikai dagi More police ta complaint ama torakpa sine complaint adu ki matungna More police ki kangbu amana mafam adu chatuna yengsinbada yot ki makhong tara manga kakthalaga huran khre haiba khangba ngamlei Assam Rifles ki naton sumang makta da ngamkhai sambal khana ba yungbu yot ki makhong hural han ki ba simagna state asigi miyamna Assam Rifles ta thajaba noma gi maksilakle maram masina ngamkhai paring ngapagi thabak BSF kumba nuclear oiba amadi mathau khangba Central Force sinagadabani haina su ningthau sanajoba lesemna makhata na phongdorakle Jal Jeevan Mission ki thabak nekthina tawramdaba sing action lawrakadore Tamenglong district ta Jal Jeevan Mission ki makhada paikhaliba thabak sing mari lenaba contractor singna sahi asigi October 38 phawda mapung phana loisenna ba khanghanbaga loinana karigomba thabak mapung phana loisendana final bill lokthoklamaba thengnarabade mari lenaba contractor ki mathakta chapchaba action lokhatkani haina su khanghankhre Tamenglong DC Dr. Langsing Dangswana ngarang thokiba order amada district asda Jal Jeevan Mission ki makhada paikhaliba civil work ayamba tina implement tawdre habagi complaint sing lakpodagi mamang thada mari lenaba subdivisional officer singna inspection sathaki inspection sathabadu da khul ayam ta paikhalba thabak sing quality amadi quantity yengbada peninga oidabadagi thabak sing adubu paidiba contractor singi maming su lokhatle maramasna mari lenaba contractor khudimang namapung phana loisindaba service reservoir settling tank intake tank distribution tank amadi pipe tank bagi thabak sing ningthina amadi mapung phana sahi asigi October 38 phawda loisingadabani November amadagi amuk SDO singla inspection sathagani inspection sathaba aduda thabak loisilamdana final bill lokthoklamba thengnarabadi contractor adugi mathakta miyamgi sel lana sijinabagi maralda legal action lawgani hana su khanghalle PR na maram oiraga Manipur kangkhong sairaklabadi MLS singna teksak pugadabani haina phongdokhre Manipur lenga ke agriculture department amadi mall EAM organic FPC Limited Manipur na puna sinduna farm training cum fertilizer and seed distribution program ama Tengnopol district ki masi block ki manungsan ba Khangsim village ta pangthokre thoramadu da Chandel amadi Tengnopol district ki agriculture officer SP Labjoy Anal Justice Committee of Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur ki chairman Joy Chandra Konthaujam Agriculture Officer Raj Kumar Nganba NFSNM ki Nodal Officer W Subhas Agriculture Department ki Plant Pathologist amadi CEO Mall EAM FCP
A Mekha Maring Saruk Yakhe Justice Committee ki Chairman Joy Chandra Konthojam na hai program asi maroina lamdam ase sahonga hongna bagi wakhalon da pangthokpa program ne lamdam asi da pothok marang kaina pothokna ba punna hona mina basange lamdam asi da pothok so pothok sing mapanda sangsilak pomitop sing na sa thokpoda natana chingpa turel kaya sumang halakle ain kaina omongwamang kaya kok thorakpada ngasi de ai ngasagi khal kairak tuna pothok sing pothokpa ngamdabagi phibam da lakle hai ke amarobda hojik oiriba Manipur ki phibam asi gi matang na paladuna mahana makhata na hai karigumba president role na Manipur kankhong sahalaklabade madogi teksak pumba MLA sing na puga da bane miyamgi mihut oiriba sing gi manungdagi mihut kharana lebak nuksiba saraga lebak yon thokpagi thabak torpadagi Manipur da PR lakhibane karidagi PR lakhibano habisi miyamna nikthina naina basange miyamgi thabak tawruna bagi damak miyamna thagat ki ba mihut sing na marana interest da thabak torokpa amade makhoi masal phamuna badagi center na khudong chaba lauduna PR thamjilakpane masina maram oiraga Manipur kankhong sarakpane masi pungna makki teksak miyamgi mihut oiriba MLA sing na puga da bane hana phongdokhe